ꯑꯩ ꯑꯃꯨꯛ ꯍꯜꯂꯛꯑꯦ ꯑꯥꯔꯁꯤ ꯐꯦꯝ ꯉꯁꯤꯗꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯃꯥ ꯌꯥꯎꯔꯣ ꯍꯥꯏꯕꯒꯤ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯄꯒꯤ ꯑꯩꯈꯣꯏ ꯃꯥ ꯌꯥꯎꯔꯦ ꯑꯗꯨꯒ ꯊꯔꯣꯏ ꯊꯣꯡꯕꯁꯨ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯕꯒꯤ ꯊꯔꯣꯏꯁꯨ ꯊꯣꯡꯉꯦ ꯑꯩꯅ ꯍꯥꯎꯕ ꯍꯥꯎꯇ꯭ꯔꯥ ꯈꯪꯗꯦ ꯆꯥꯕ ꯍꯧꯔꯒꯦ ꯑꯗꯒꯤ ꯕꯤꯠꯔꯨꯠ ꯁꯤꯅ ꯕꯤꯠꯔꯨꯠ ꯐꯨꯠꯄ ꯆꯝꯐꯨꯠ ꯃꯨꯂꯤꯒ ꯁꯤꯅ ꯀꯩꯅꯣ ꯊꯕꯤ ꯒꯖꯔ ꯑꯩꯈꯣꯏꯗ ꯀꯩꯅꯣ ꯇꯧꯕ ꯂꯩꯔꯦ ꯁꯤꯅ ꯍꯌꯥꯏ ꯑꯆꯥꯔ ꯁꯤꯅ ꯍꯌꯥꯏ ꯑꯆꯥꯔꯁꯤꯗ ꯑꯩꯈꯣꯏ ꯃꯥꯅ ꯁꯦꯝꯕ ꯌꯥꯔꯦ ꯃꯣꯔꯣꯛ ꯑꯆꯥꯔꯁꯨ ꯌꯥꯎꯔꯤ ꯆꯥꯍꯧꯔꯦ ꯊꯣꯡ ꯊꯔꯣꯏ ꯆꯨꯞꯄꯗ ꯊꯔꯣꯏ ꯆꯨꯞꯄ ꯃꯁꯤꯡ ꯌꯥꯝꯕ ꯇꯥꯟꯅꯁꯤ ꯌꯥꯝ ꯀꯨꯏꯔꯦ ꯆꯥꯗꯕ ꯊꯔꯣꯏꯁꯤ ꯑꯗꯨꯗꯤ ꯅꯪꯅ ꯍꯦꯜꯂꯅꯤ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯕ ꯏꯟꯁꯥꯡꯅꯤ ꯉꯁꯤꯗꯤ ꯌꯥꯝ ꯆꯥꯗꯔꯒꯦ ꯆꯥꯛꯈꯣꯝꯁꯨ ꯆꯥꯎ ꯇꯥꯟꯅꯅꯤ ꯉꯥꯏꯔꯣꯡ ꯊꯥꯛꯄꯁꯤ ꯃꯅꯝ ꯕꯪꯅ ꯅꯨꯡꯁꯤ ꯊꯨꯝ ꯈꯔ ꯋꯥꯠꯀꯨꯝ ꯇꯧꯕ꯭ꯔꯥ ꯊꯨꯝ ꯅꯝꯁꯤꯗ ꯊꯨꯝ ꯃꯆꯤꯗ ꯍꯥꯞꯄꯅꯤ ꯌꯦꯡꯉꯤꯒꯦ ꯍꯥꯟꯅ ꯌꯥꯕ꯭ꯔꯥ ꯍꯥꯎꯋꯦ ꯊꯨꯝꯗꯤ ꯊꯔꯣꯏ ꯑꯆꯧꯕ ꯊꯨꯝ ꯆꯦꯜꯂꯦ ꯃꯆꯤꯗ ꯊꯨꯝ ꯌꯥꯕ꯭ꯔꯕ ꯌꯥꯔꯦ ꯆꯨꯞꯄꯒꯦ ꯆꯝꯗꯦ ꯅꯉꯣꯟꯗ ꯆꯥꯎꯏꯍꯦ ꯊꯔꯣꯏꯁꯤ ꯍꯥꯎꯋꯤ ꯌꯥꯝ ꯍꯥꯎꯕꯗꯤ ꯑꯣꯏꯗꯦ ꯑꯩ ꯊꯔꯣꯏ ꯊꯣꯡꯕꯁꯦ ꯑꯩ ꯑꯍꯥꯟꯕꯅꯦ ꯊꯔꯣꯏ ꯊꯣꯡꯕ ꯍꯥꯎꯋꯤꯗ ꯑꯍꯥꯟꯕ ꯊꯣꯡꯕꯁꯨ ꯌꯥꯝ ꯍꯩꯔꯦ ꯁꯤꯅꯗꯤ ꯑꯅꯤꯔꯛ ꯁꯨꯔꯗꯤ ꯍꯩꯔꯅꯤ ꯆꯥꯏ ꯌꯧꯗꯦ ꯆꯨꯞꯄ ꯍꯩꯇ꯭ꯔꯦ ꯆꯨꯞꯄ ꯌꯥꯗ꯭ꯔꯦ ꯆꯨꯞꯄꯒꯦ ꯀꯟꯅ ꯆꯤꯡꯉꯨ ꯃꯅꯤꯡꯗ ꯑꯃꯨꯛ ꯆꯨꯞꯄꯨ ꯍꯥꯎꯇꯦ ꯊꯔꯣꯏꯁꯤ ꯃꯆꯥ ꯌꯥꯎꯋꯦ ꯃꯆꯥ ꯌꯥꯎꯗꯕ ꯃꯇꯝꯗꯗꯤ ꯍꯥꯎꯕꯅꯤ ꯊꯔꯣꯏ ꯆꯥꯐꯝ ꯂꯥꯛꯐꯝ ꯈꯪꯗꯦ ꯇꯝ ꯁꯤꯗ ꯏꯟꯊꯣꯛꯑꯒ ꯆꯥ ꯑꯃꯨꯛ ꯆꯨꯞꯄꯨ ꯊꯔꯣꯏ ꯑꯃꯨꯛ ꯆꯨꯞꯄꯨ ꯃꯅꯤꯡ ꯑꯃꯨꯛ ꯆꯨꯞꯄ ꯑꯣ ꯇꯥꯔꯦ ꯆꯨꯞꯄꯒ ꯃꯆꯥ ꯊꯝꯒꯅꯤ ꯊꯔꯣꯏ ꯃꯃꯥꯏꯁꯤ ꯂꯧꯊꯣꯛꯄꯅꯤ ꯑꯗꯨꯗ ꯑꯀꯨꯞꯄꯁꯤꯗꯤ ꯋꯥꯕ ꯂꯧꯊꯣꯛꯄ ꯉꯝꯗꯕ ꯊꯔꯣꯏꯁꯨ ꯇꯥꯡꯉꯦ ꯂꯨꯄꯥ 100 ꯀꯧꯇꯥꯗ 50 ꯄꯤ ꯃꯆꯥꯁꯤꯗꯤ ꯆꯨꯞꯄ ꯅꯨꯡꯉꯥꯏꯇꯦ ꯃꯆꯥꯁꯦ ꯑꯆꯧꯕꯁꯦ ꯅꯨꯡꯉꯥꯏ ꯑꯆꯧ ꯃꯆꯥꯁꯤꯅ ꯃꯆꯥ ꯌꯥꯎꯗꯦ ꯑꯗꯨꯅ ꯀꯣꯛ ꯆꯨꯞꯄꯛꯄꯗꯣ ꯆꯥꯁꯤꯟꯈꯤ ꯌꯥꯏ ꯑꯆꯧꯕꯗꯤ ꯃꯔꯨꯝ ꯄꯤ ꯃꯆꯥꯁꯤꯗꯤ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯎꯈ꯭ꯔꯦ ꯊꯔꯣꯏ ꯌꯥꯗꯦ
Đấy, một lọ ra nằm gà, xin đâm phần nào hậu. Tao yan. Đấy. Kabi hảo ấy. Ngon ngon. 하우저수 하우이더니 말이야. Hảo. 이 타로의 동물이 생각이 안 하우가 났대. Rồi xin na im ông nó cật quả mai sẽ thở cật và sẽ là cái tân xuôi bên sụp giả thôi sự 근데 마수 아한분이 마수 그러면은 어느 마수 깎아도 강다봐. 애는 동물이 아한분은 하우자. rồi hao đi rằng hao bao giờ tum거 칼 와래. 좀 더. ngay luồng hấp bây giờ gần nha. con nó đang không xin muli sambut caan yan ya mau saya hao birut kaput ni nada muli ngang sang ngang ha rất dễ sử dụng dùng ghẹ ba mình cái tất rồi thôi rất dễ sử dụng nó mới ra khảo các bạn. khác ra mai mà nhìn cặp rồi thì kita ăn cặp trong maning pamuja kakayam kakton na ayo bây giờ không bây giờ hảo này gì? ok rồi thằng ba ấy mà lúc kia chụp khen này kia. làm nè hỏi mà xin xin nè ai giọt vào mới nó phun thơ này. Trang rồi nó phun thơ này. Rồi chụp tờ bị à? Không chỉ giọt đâu rồi này. một cái giả rồi rồi rất là hồi rồi chắc ngon sẽ ăn hồi á có tức là sana thajaba sana sajaba akan yang mundan nungai thôi ăn 아, rồi 보여야 돼. nè amma 먹슬로 많이 많이 그냥 까암들래 여기가. 야, 여기가. Aina chupa hai betal sao sao itu sao tra
khăn phải gì cho tôi Ngon, trời ơi. mua sao đấy sao đi một chàng nhá thời nó ăn chụp tuần rồi sao cái đấy ông quỳ ra sao cả betul nggak percaya kerawat lah itu nanti Khai. sword tatanada taruh supra agak super Hồi ngasi tharoi지 amta chuppa yadre. Maning kappudo kitang yoramdrawa ina mana. Pagi kitang wan thorai. suka mang ngầm chạp đó họ Aidi chaba loire, aidi chuppa ngamdre, give up tawre, kumadi chup khini, dugi video di am sanga doba. Dugi chuppa gi dudi ka namhaudre. Loire ba. Chuppa ba. sinh thì ra kìa Ako ma tôi loire đã da hạt hat. kìa sinh thì betul Hoy, ako ma loire chup kre. phát sao đấy Ai hidi, ai na chup khiwa di si maidane. nâng gây cho tạm rồi đó anh nhá chẳng phải đấy phát sao đấy Che thi su yai ma. hả Masing thi su ne, nang na hele de dum itak kang kang ya. mấy thằng này anh là sụp ra đi bà xin thay rồi nó cũng thật lẽ thay rồi ra bà đi ama ni để ra ngay tiệm bà Adu nang kya chup ke yinge. nhìn nhìn kìa adu ai ya wa khăn ngay đó nè 1 2 3 4 5 6 7 8 9 10 11 12 13 14 15 16 17 18 19 20 21 22 23 24 25 26 27 28 29 30 31 32 33 34 35 36 37 38 39 40 41 42 43 44 45 46 47 48 49 49 50 51 52 53 54 55 56 57 58 59 60 61 62 63 64 65 67 68 69 70 71 72 73 74 75 76 77 100 yung doy jala. 77 70 78 79 80 81 82 83 84 85 86 87 88 89 90 91 92 93 94 95 96 90 97 98 99 99 100 kaya thôi đi kaya thôi đi ahum mari mga taruk taret lipan mapan tara mathoi tang thoi chom doi tara mari tara mga tara taru 116. Ay kya no hai ra. 25 tara taru 25 chamaga tara taru yadabana masing chupa yadabana masing sai mari sini ngasigi nomagi Nangame. Taroy. Okay, ma'am. Kubam taroy ko di kuyo kumagi. ina
ꯇꯥꯔꯦ Congrats. ꯍꯥꯏꯅꯕ ꯑꯃ ꯂꯩꯀꯣ ꯑꯩꯈꯣꯏꯒꯤ ꯑꯕꯣꯛ ꯅꯨꯄꯥꯗꯣ ꯑꯩ ꯄꯣꯛꯄ ꯕꯕꯥꯗꯣ ꯃꯥꯅ ꯅꯍꯥꯟꯋꯥꯏ ꯑꯍꯟꯁꯤꯡꯒꯤ ꯀꯩꯅꯣꯗ ꯂꯥꯏꯐꯝ ꯆꯠꯂꯦꯌꯦ ꯕꯤꯅꯥꯕꯣꯟꯗ ꯑꯗꯨꯗ ꯃꯥꯁꯦ ꯑꯊꯨꯝꯕꯁꯤ ꯌꯥꯝ ꯄꯥꯝꯕ ꯑꯗꯣ ꯃꯥꯁꯦ ꯃꯌꯥꯝ ꯇꯥꯟꯅꯁꯤ ꯑꯊꯨꯝꯕ ꯆꯥꯕꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯁꯤ ꯃꯥ ꯌꯥꯡꯈꯩꯅꯤꯀꯣ ꯌꯥꯡꯈꯩ ꯄꯨꯊꯣꯛꯄ ꯃꯇꯝꯗ ꯉꯝꯃꯗꯦꯗ ꯃꯣꯏ ꯁꯦꯟ ꯊꯥꯅꯖꯥꯅꯤ ꯑꯗꯨ ꯀꯩꯅꯣꯁꯤ 94 ꯆꯥꯔꯒ ꯑꯃꯁꯤ ꯉꯝꯗꯦꯕ ꯑꯕꯣꯛꯄꯥꯁꯦ Yankay yaudoba ama ꯌꯥꯎꯗꯧꯕ wanba. ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯥꯏꯕꯀꯣ ꯕꯕꯥ ꯅꯪ ꯉꯁꯥꯏꯗꯩ ꯆꯥꯔꯕꯗꯣ 94 ꯁꯨꯔꯗꯨꯕꯨ ꯑꯃꯗꯣ ꯀꯣꯛ ꯆꯥꯁꯤꯟ ꯌꯥꯗ꯭ꯔꯥ ꯏꯁ ꯏꯕꯦꯝꯃ ꯅꯣꯏꯅ ꯍꯥꯏꯕꯩ ꯋꯥꯅꯤ ꯑꯩꯉꯣꯟꯗꯗꯤ ꯉꯁꯥꯏꯒꯤ ꯑꯃꯁꯤ ꯍꯨꯜꯂꯒ ꯂꯣꯏꯁꯤꯟ ꯉꯝꯕꯩ ꯋꯥꯗꯣ ꯑꯩꯉꯣꯟꯗ ꯆꯤꯡ ꯆꯥꯎ ꯈꯟꯈ꯭ꯔꯕꯅꯦ ꯉꯁꯥꯏꯒꯤ ꯈꯜꯂꯛꯑꯕ ꯑꯊꯨꯝꯕꯁꯤ ꯆꯥꯃꯜꯂꯛꯇꯅ ꯑꯗꯣ ꯁꯨꯝ ꯈꯜꯂꯨꯀꯥꯟ ꯅꯤꯡꯁꯤꯡꯉꯛꯏꯕ ꯉꯁꯤ ꯊꯔꯣꯏꯁꯤ ꯆꯥꯀꯥꯟꯗ ꯑꯗꯨꯅꯤ ꯃꯌꯥꯝꯗ ꯉꯥꯏꯍꯥꯛꯇꯪ ꯅꯨꯡꯉꯥꯏꯔꯁꯦꯗ ꯃꯇꯦꯛ ꯈꯔ ꯀꯣ ꯑꯗꯨꯅꯤ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩ ꯏꯆꯥꯅꯨꯄꯤ ꯔꯦꯕꯤꯇꯥꯅ ꯅꯣꯡꯐꯥꯎꯕ ꯃꯥꯒꯤ ꯃꯨꯡꯐꯝꯗ ꯌꯥꯎꯁꯦ ꯍꯥꯏꯕꯤꯔꯛꯇꯕ ꯃꯌꯥꯝꯒꯤ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯛꯄꯗꯒꯤ ꯃꯃꯥ ꯌꯥꯎꯍꯜꯂꯨ ꯍꯥꯏꯕꯗꯒꯤ Complain nate request. request sorry ꯑꯗꯨꯅ ꯑꯩꯕꯨ ꯉꯁꯤ ꯌꯥꯎꯍꯟꯗꯅ ꯆꯈꯣꯡ ꯆꯥꯎ ꯆꯥꯎ ꯊꯥꯡꯒꯠꯇꯅ ꯊꯔꯣꯏꯁꯤ ꯆꯥꯝꯃꯒ 10 ꯆꯥꯕ ꯉꯝꯕꯁꯦ ꯃꯌꯥꯝꯅ ꯀꯔꯤ ꯄ꯭ꯔꯥꯏꯖ ꯄꯤꯕꯤꯔꯛꯇꯣꯏꯅꯣ ꯃꯊꯪꯗ ꯈꯪꯍꯟꯕꯤꯔꯛꯑꯣ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯆꯝꯐꯨꯠ ꯃꯍꯤꯁꯤ ꯆꯥꯔꯒ ꯂꯣꯏꯁꯤꯜꯂꯒꯦ Aduga 116 se chamaga 13. Sidai henna changamba mi yawardi comment ta hairo kuma bu bit tawba ngambada kuma dagi henna chaba ngamba mi yawardi haibiro. ꯊꯔꯣꯏ ꯆꯥꯕꯁꯤꯗꯤ ꯀꯤꯗꯦꯍꯦ ꯁꯤꯗꯤ ꯂꯣꯏꯈ꯭ꯔꯕꯩꯅꯤ ꯑꯗꯨꯝ Thaibo. ꯆꯥꯕꯣ ꯍꯥꯏꯔꯁꯨ ꯉꯝꯅꯤ Thaibongsu chaba ngamme kuma de. Heng thaibong matamda. Tama ina. ꯃꯌꯥꯝ ꯀꯩꯅꯣ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤ ꯃꯇꯝꯁꯤꯗ ꯃꯌꯥꯝꯁꯦ ꯑꯋꯥꯕ ꯁꯔꯨꯛ ꯃꯌꯥꯝ ꯑꯃ ꯌꯥꯅꯔꯤꯃꯤꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯂꯩꯄꯥꯛꯀꯤ ꯑꯋꯥꯕꯁꯤ ꯁꯔꯨꯛ ꯌꯥꯖꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕꯗ ꯑꯅꯥꯕꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯉꯥꯛꯊꯣꯛꯅꯕ ꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯑꯩꯈꯣꯏ ꯑꯗꯒꯤ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯑꯗꯒꯤ ꯋꯥꯔꯜꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯅꯥꯗ ꯌꯦꯛꯇꯕ ꯑꯣꯏꯅꯕ ꯌꯥꯝꯅ Camera tara edugi. ꯃꯌꯥꯝ ꯄꯨꯟꯅ ꯅꯨꯡꯉꯥꯏꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕꯅꯤ ꯄ꯭ꯔꯤꯊꯤꯕꯤ ꯍꯥꯏꯁꯤ ꯄ꯭ꯔꯤꯊꯤꯕꯤ ꯃꯇꯨꯝ ꯇꯥꯏ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒꯅꯤ ꯃꯇꯨꯝ ꯇꯥꯔꯤꯁꯦ Matum tade kanan tayo. ꯃꯇꯨꯝ ꯇꯥꯔꯛꯇꯧꯏ ꯑꯗꯨꯁꯨ ꯋꯥꯔꯤ ꯑꯃ ꯂꯩꯅꯦ ꯑꯩꯈꯣꯏ ꯑꯕꯣꯛ ꯅꯨꯄꯥꯅ ꯄ꯭ꯔꯤꯊꯤꯕꯤ ꯃꯇꯨꯝ ꯇꯥꯏ ꯍꯥꯏꯔꯒ ꯃꯆꯤꯟ ꯊꯤꯗ ꯄꯉꯥꯡ Chumla matum tade pitibi. ꯍꯥꯏꯅ ꯌꯥꯝ ꯁꯨꯡꯊꯥ ꯊꯥꯖꯗꯦ ꯃꯇꯨꯝ ꯇꯥꯏꯒ ꯍꯥꯏꯕꯁꯤ Yeah, losalasi. ꯐꯔꯦ Asi video si nungayba nungaytabra adu comment ta khanbiro nungayaragadi like ngambiramo aduga ate nungayaragadi subscribe tawbiramo anawba oiragadi mathang sumba henna yenganaba haidare subscribe tawbiramo aduga aigi vlog channel su leibane anawba oiragadi adusu Rebita Chanu hairaga adusu subscribe tawbiro description da link su hapamge ado video ngasi gidi sta loishalage kainarasi mathangda amuk thengnarasi bye